Democracy yumbi ahum moina leiriba legislature, executive amadi judiciary na constitution gi wangmada thabak tawrakpasing miyamda yohanna bu honabada press ki achoba thodang lei haina Manipur lenga ki director Dr. T.A. Saranjit na phongdokri. Ngase Directorate of Information and Public Relations DIPR na All Manipur Working Journalists Union Amju amadi editor Kills Manipur ga kushamnaraga pangthokpa World Press Freedom Day gi thoramda mahak na phongdokibani. Directorate asigi auditorium da malim gi oina Sapping a Future of Peace haiba team da pangthokpa thoram aduda Amju gi President Asem Bhakta amadi AGM gi President Khogendro Khomdram na Presidium members sing oina sarugyaki. Thoram aduda Dr. T.A. Saranjit na makhatana hai khunai gi asoiba sing asi miyam na khanghanana bu hotnabada press ki Ningha tambasi aduki matik mathautai adumakpu press sing da mapum faba freedom leiti haiba asisu khangminaba changi tongan ba media housing na hapkadoriba pau aduna national security da sokpa furup masal gi marakta pamdaba thodok thokpa yaba amadi yumthangnariba state singi marakta ningai sangdanaba thokpa yaba pau sing fongdanaba Indian constitution gi article 19 gi clause 2 da mayek sing na paliba asisu nainaba mathautai haida mahakna makhatana fongdoki. Ngasigi numit asi UNESCO na World Press Freedom Day haina declare tauba numit aduni ngasigi numit asida press ki freedom asibu nahona na ningsingba amasung press ki freedom asina koi democracy asibu hena phajahan ba amasung survive taubada importance oi haibado koi puna ningsing minaduna press ki freedom asibu koi munna mamutta na khamina ba numit aduni ngasigi numit asida koi gi media fraternity da laibiriba mayam puna koi harna World Press Freedom Day gi wish taujari. Thoramadu the AGM gi President Khogendro Khomdram na hai Manipur gi hauzik oiriba tangdu leita da ba fibam asi afaba mai kaida mamai chumnana bo honab da press ki thodang lai numit kharani gi mamang da Home Department na thorakiba press media gi advisory asi gi matang da kupna khananaba gi tangai fadabas lai athupa matam da DIPR amzu amadi AGM na senduna advisory asi gi matang da khananaba gi mifam ma pangthokna ba thorang tauri haina mak na haiki press ki freedom mai ja asidi sai unlimited freedom within that reasonable property restriction guide ma responsibility I the ship of the phone of the PI has a manuals. Other responsibility long will be quite one of the Pommy and who are required one of the when you feel starting at the feel the city and all the city by edition of the Madu di dalam terasa kita cek untuk mereka aduna aku itu stafsing itu aku itu tanda isagi responsibility aku itu freedom masih yang aku itu aku itu freedom orang punya pause na community itu kayu itu yang ini society itu kayu ini itu kayu kita sini kayu baru dah ada press freedom day haji dah aku yang kami yang kita aku freedom masih kayu ma da karawa ai film sense da ko ni no ba abaso sama mo na ba santi ni da ko ko na ko da ko ni ya ni se no ya ko mo na pun da da no ne sa ko ta da Nakalamaromda Amjugi President Asem Bhakta na phongdokibada kumsi chahi asida hanboina DIPR na mapumoiba thodang lawraga pangthokliba World Press Freedom Day asi calendar program amo ihanduna chahi khudingi pak chauna pangthoknan ba thorang paikhanani haina mahak na phongdoki aduga paling guna mesti tamsong ko perista ini semakin konservasi ini IFG yo IFG ni jadi sama sekali kalau sih kalau mana kita akan